Manipur Circle News ki maikai digi mayam mutaram na oksari cancer makhal kharadi vaccine kapthoklaga ngakthokpa ngamle report cancer makhal kharadi sahi nauringai da matam sana vaccine kaplabadi ngakthokpa ngamle haina report amana phongdokli nupi oiba singda tuina naganba cervical cancer ngakthoknabagi damakta Kerala ki Health Department na state adugi mahi tamham loisang punamakta class 10 amadi 12 tamlibi mahiroi singda human papilloma virus HPV na khangnaba vaccine kapagi thorang lokhatpa hokre World Health Organization WHO na piba guideline gi matung inna state adugi awangba thakki mifamama pangthoklaba matungda vaccine kapnaba thorang lokolakpani haina Health Ministry Bina George na phongdokhi Vaccine nasi kana goma mioi amana masa gi sahi mapan surapadagi natara mari phawbagi manungda kaplabadi cervical cancer ngakthokpa ngammi haire masa gi sahi kuntaruk suraba mioi phawba vaccine nasi kapthokpada kanaba phangi hairi cancer makhal kharadi HPV na thokanba maramna vaccine nasi matam chana kaphawrabadi cancer makhal khara ngakthokpa ngambagi khudam thengnare vaccine kapada khwaidagi kanaba phangba sahi matangdi masa gi sahi 13 dagina taranithoi phawbagi manungda leiba mioi singni hairi adumoinamak masagi sahi kuntaruk suraba mioida vaccine kapa tarabasu kanaba phangbagi khudam thengnare hairi amoromdana liver cancer ngakthoknabagi tamakta mipum khudimakta matam chana hepatitis B vaccine kapthokpa mathau tai haina report amana phongdokli report asina hai mioibada hepatitis B haina khangnaba liver ga naba si hepatitis B virus HPV na thohanbani mipum khudimak matam chana vaccine ase kapthokpagi tangai phadaba lei haina Center for Diseases Control and Prevention gi report amana phongdokli pokpada ngairiba angangdagi hauraga sahi matang khudimakta leiba mioi khudimakta vaccine kapa mathau tai karigumba vaccine ase kaphaudrabadi hepatitis B na infect torokpa matamda liver cirrhosis amasung liver cancer ohlakpa yai hairi Maliamda hojik liver cancer nabagi sang wangkhalakpaga loinana kumjali singani yangkhai yorokpadati sahi khutingi mioi million amada smik yangkhai nitoi liver cancer na nahalakpa yai haina observatory Lancet Medical Journal na phongba report amana hairi adamoinamak matam chana vaccine kapaga loinana mathau taba section thorang lakhot haurabadi laina ase ngakthokpa ngammi hairi